nungsiba ichilinausing ngasi akhona punna khangminnagdoriba asi Meikhu Thakpa Amadi Hidaak MANAA chabagi matangdani ngasi akhona khangminnagdoribsi ahan matangkakni hojik equipment khangminnarasi Hidaak MANAA Tabacco asi Spain gi hihonba amana America gi samudra khongban amada 1500 CE da puthokhi Matamadudagi Hidaak MANAA chaba amasung Meikhu Thakpagi laichat asi prithvisin thungna sandorakhi Meikhu Thakpa amadi Hidaak MANAA chaba asi America da nattana prithvigi muslim leibak khudingmaktasu paksana sandoklaba mayai kaba drug amani US Surgeon General Officer C. Everett Kupna hai madudi Meikhu Thakpa amadi Hidaak MANAA chaba asi America gi khwaidagi amangba amasung miyoiba samajbu manghannaba oiba mayai kaba pot amani hawkhiba US Surgeon General C. Everett Kupna hai Meikhu Thakpa natraga Hidaak MANAA chaba asi miyoibabu tapna natraga thuna sihanba khwaidagi hena thingpham thokpa thabak amani amasung masino America da chahi amada mi lakh ahumga lising ni furam sihalli medical investigation singna hai amasung utli Meikhu Thakpa natraga Hidaak MANAA chaba asi achouba laina khargi haurak phamni madudi TB cancer heart trouble chronic lungs respiratory disease amasung atopa laina kaya miron bi nupi singdo Meikhu Thakpa amadi Hidaak MANAA chabana magi poklakkadaba angang adudo sokhanba natraga manghannabagi khudong thiba lei asumna thijinbadagi fangba praman kaya ga loinano Quran gi wafam singno Meikhu Thakpa amadi Hidaak MANAA chaba asi hakchang manghannaba posak singni haina thingi Meikhu Thakpa horakpa mi ayambana Meikhu Thakpa natraga Hidaak MANAA chaba asi changyang tauba natraga matau tambadagi hauraki haujikte churut biri asina atithi mehman amagi khwaidagi ahanba amadi phajaba thaugal taubagi chatnabi oire kanagumano churut gi thaugal taudrabadi mahakpo hauna lonchat khangdaba pukchel pikpa miyoi singi marakta mingaunaduna mingchat thi halli masigi mayai kaba seba hospitality asina miyoi bagi hakchangbu nungaibugum khalhalli amasung chang naiba hauraki matam khargi matungda masi thaktragadi natraga chadragadi hakchangda shanti fangdaba haibadi khoirang khoisaunaba kok chikpa singli tang amasung thop pangsinba saugathanba humang kahanba igi khongjel da ahongba piba amasung brain da awaba piba hauraki asigumba hakchangi khoirangba amadi chiknaba kaya asibu santi pinabagi damak thabak asi sijinnadaba yadabana hainabi amu oiraki Meikhu Thakpa khaini umba amasung muslim Islam dharma din gi thabak tawba miyoi singi marakta miyoi kharadi Meikhu Thakpa amadi khaini umbada addict oi makhoina masabo chumhannabagi damak masi haram oi wafam leite haiduna yamna laina makruni hairaga sijinnai asigumba prasara amadi khudam singasna muslim samajbu fattaba lambida khong thangjil halli amasung thadokpa ngamdraba nisada hainabi ama oirake makha tabu wafam thamdringai gi mamangda Quran gi matangdo hai anidang thamjahauge Quran hairiba lairik asi furqan ni haibadi aran badagi achumba lambida lamjingnaba lairik ni insan miyoi pumnamake hidayat ni chumme Quran da pot khudingmaki maming pande aduna madugi khudong chaba lofam thokpra aikhoi miyoi bada gyan tananaba praman khudam sing pi dabra Allah subhanahu wa ta'ala na aikhoi miyoi bigi damaktu kayamat faw bada lakadaba pot khudingmak amadi thabak khudingmaki afafatta masakhangnaba pandam sing piri khudam sing praman sing adubu nainarabadi amasung gyan tarabadi inshallah
ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯜꯂꯥꯍꯅ ꯀꯨꯔꯑꯥꯟꯗ ꯍꯥꯏꯕꯤꯔꯤ, ꯑꯣ ꯃꯤꯑꯣꯏꯕꯁꯤꯡ, ꯆꯥꯎ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯆꯥꯍꯩꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯄꯣꯠꯁꯤꯡ ꯑꯃꯁꯨꯡ ꯇꯨꯡ ꯏꯟꯒꯅꯨ ꯁꯩꯇꯥꯟꯒꯤ ꯈꯣꯡꯊꯥꯡ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯇꯤ ꯅꯈꯣꯏꯒꯤ ꯑꯐꯣꯡꯕ ꯌꯦꯛꯅꯕꯅꯤ꯫ Allah subhanahu wa ta'ala na karigi saitangi khongthangda tung inganu hairibano. Mafam amada Allah ta'ala na hai saitan na haibi inganu. Mafam asida Allah ta'ala na hairi saitangi khongthangda tung inganu. Kari kariguma matamda haramgi thabaktagi aadat hainabi amana hena khudong thiningai oi. Haramgi thabagama hek mangda laklabadi mahakna khudakta masak khangi amasung madu taubada akibo oi. Khudam oina iman khara leiba miyoi amada nupi ama zina taurusi hairabadi mahakna yaroi amasung madu haramni haigani. Adubu matam madu da kanagumbi launa leinaba yabi pardada leigadabi nupi amaga phone da wari sanaba oirabadi yagani. Maramdi telephone da wari sanaba asi karisu guna oiroi khannai. Adubu toina wari sanaraklabadi nongmadi unaduna kwa matap ama taaminnasi hairakani amasung kwa taaminaba haurakani. Asumna pukning chingsinnabagi shaitangi lambi asida nongmagi naksilakani. Matam khargi matungda kariguma program tawduna koirusi natraga taamin thakminarusi hairakani. Hojik makhoi ani koimin sanminaduna hotel da ahing leiminnarakani. Ngasaigi mangda lakhiba jina haibadu tawragani. Yengbiu saitangi tapna thangba khongthangi tunginbana miyoibabu karamba lambida puriba. Mataw asumna aranba lambi kayagi hainabino makhoigi punsibu manghalli. Nungsirabe chilinausing ngasigidi asi fawbatang khangminnarasi. Mathangi ani suba tangkakta Meikhu Thakpa amasung khaini umba migi leifam. Meikhu Thakpa amasung hidak MANAA CHABGI Islamda hukum asina chingba khangminasi. Allah amasung mahaki nungsiba Rasool S.A.W.gi apaambada punsi lenba kanna hotnasi.